yamna maruoiba national emergency meeting ama pangthokkadouri media report amana hai Nscn-Im gi general secretary thuingaleng muivah na Meefam asida rajnitigi oiba warol thamgani hairi Meefam asi muivah na indo-naga gi rajniti wari shanariba asigi report ama thambaga mannagadouri hairi Pao asina hai me kuntramathoi da Nscn-Im luchingba muivah na luchingduna lalhaulup asigi camp headquarters ta indo-naga shanti gi wari ki matang da kupna khannaba loinana washak ama laktokkadouri me kuntramathoi gi Meefam asida Naga lalhaulup asigi makok thongbo luchingba singsu saruk yagani haina panari loinana center na su Meefam asida sayet na duna lariba Naga flag amasung constitution gi matang da yamna sengba fireb ama lorakani haina thajaba thamni Ngarang Nagaland government gi core committee on Naga Political Issue NPI na center ga makata na wari sanabagi thabak makha chathanaba Nscn-Im da taksinki Nagaland gi chief minister Neiba na luchingba core committee asina wafam masingarang Nscn-Im gi luchingba sing unabada taksin kibani haina ruling United Democratic Alliance UDA gi chairman TR Zeliang na hairi center gi interlocutor AK Mishra na April thada Nagaland da khongchat pangthokraba matungda Nscn-Im gi luchingba sing New Delhi da chatki aduga lebaki konungdagi mamang jayol da halakkibani haina media report aman hairi Nscn-Im na center ga makata na wari sanaba pamdra haina Zeliang na phongdoki government gi wangangloi Neiba Kronu na Naga issue wakhaiba yanaba Nscn-Im ga hena bhab tanaba ama puraknabagi pandamda core committee na Meefam adu pangthokibani haiki